Good morning. Ngasi se akhoi thang junumit ko thang junumit ki card ki message yenga se thang junumit ahambada number ko number se 93 lere ko thang junumit ki aduga kaladan akhoi gi amubaga maikhet machu ko card se jo amubaga maikhet machu ga yanna re ko smaina na puthore card se jo aduduna haidi kaino numit ki oina haragadi thang junumit ki color kaino number 93 aduga kaladana black and purple gumba kai gumba dumai taro ko no hama da pagi card se yenga se ko 3 cards katang lo tho se ko haidi 3 cards se dagi ama khala se ko card number 1 consider card number 2 consider natraga card number 3 consider ko ahamba card se leire ani shuba card se leire aduka ahum suba card se leire ko ahamba ani shuba ahum suba ko sida first card khan bangai gi oina yenga se ko haidi kari message kari guidance la ke haiba do ko ahamba ngai gi oina sida la se ko koigi mi punba khotpa adumai lei ko haidi mi punba lohongba gumba su oiba su yai imanabi gumba punba su yai ko silai se ko punba adegi keno ma hai tare ko success oiba khotpa adumai to lai ko ahamba gi se ko sisina koigi first card khan bangai gi oina lere ko number 2 haidi second card khan bangai gi oina sida lai se koigi aise keno ma khallaga di lei ko haidi khallaga leiba khotpa adu do chatpiba hai tare ko adu dum su lei aduga aingonda kani khudong chaba gumba kai gumba hai tare ko mi sina pirakpa admai to lai ko haidi aingonda khudong chaba offer ni khangde proposal ni khangde thabai khangi kai gi natraga mateng kari kra ha sina ko amai taraga ma lai ko sisina number 2 khan bangai gi on lai ko number 3 khan bangai gi on lai ko number 3 khan bangai gi oina silai se ko khoi gi sida su chamana na hai tare ko thabain khang anobo lakpa khotpa mai taro lai ko sida thabain khang anobo gumba lakpa aingonda keno mat dak launa changa ko yam thajadabi da adumbagi mawong da mai lai ko aina di kemta khallu da ba hai tare aina kem khandraga su haidi yam thajadabi mawong da adumbai mawong da lai ko card se di katang haidi keno di ore scary di ore ko skeleton no kayo oi bani na taraga su meaning di kaisu hai ta phaba nga ta di anambana ore ko sisina akoina kainogi thangjanumit ki card ki message lere ko timing so hape yenga se ko timing se ayuk ki pung taruk ka minute yankhai ma pandaina nipan ga minute kunipan phang lere ko adagi 13 ga minute kun manga daina ahum ga minute yankhai ma thoi phang lere ko adu nungda wairam gina manga ga minute kun dagina taruk ga minute yankhai ma thoi phang lere aduga nungdang atheng bagina haita nipan ga minute kuni thoi dena 12 ga minute yankhai taruk phang lere aduga next day nungalam dagina ahum ga minute yankhai nipan dagina pung manga ga minute kun mapan phang le ko sisina akhoi ngasi gi oina faba timing ko asilere akhoi ngasi gi oina daily card message se ma'am thank you